ꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯤ꯫ ꯑꯍꯥꯟꯕꯗ ꯗꯦꯜꯂꯤꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗꯒꯤ ꯇ꯭ꯔꯛ ꯑꯅꯤꯗ ꯄꯨꯔꯛꯄ ꯁꯅꯥ ꯀꯦꯖꯤ 63.3 ꯐꯒꯠꯈ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯔꯦꯚꯤꯅ꯭ꯌꯨ ꯏꯟꯇꯦꯂꯤꯖꯦꯟꯁ (DRI) ꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗꯒꯤ ꯂꯥꯛꯄ ꯇ꯭ꯔꯛ ꯑꯅꯤꯒꯤ ꯊꯥꯎ ꯇꯦꯡꯀꯤꯗ ꯍꯥꯞꯂꯛꯄ ꯂꯨꯄꯥ ꯀꯣꯇꯤ 35 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯀꯦꯖꯤ 63.3 ꯒꯤ ꯁꯅꯥ ꯕꯥꯔ 100 ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯟꯖꯥꯕꯇ ꯄꯨꯒꯗꯕꯅꯤ, ꯂꯣꯏꯅꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯤ 5 DRI ꯅ ꯐꯥꯗꯨꯅ ꯋꯥꯍꯪꯄꯣꯡ ꯆꯠꯊꯔꯤ꯫ DRI ꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚ ꯑꯗꯨꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯃꯈꯥ ꯇꯥꯅ DRI ꯅ ꯍꯤꯔꯝ ꯑꯁꯤꯗ ꯌꯦꯡꯁꯤꯟꯅꯅꯕ ꯊꯥꯒꯠ ꯋꯥꯍꯩ ꯊꯝꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗ DRI ꯅ ꯃꯅꯤꯄꯨꯔ ꯐꯥꯎꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯔꯛꯄ ꯂꯨꯄꯥ ꯀꯣꯇꯤ 13 ꯔꯣꯝꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯁꯅꯥ ꯀꯦꯖꯤ 63 ꯔꯣꯝ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯁꯤꯂꯤꯒꯨꯔꯤꯗ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ, ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯊꯥꯗꯁꯨ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔ ꯐꯥꯎꯗꯨꯅ ꯄꯨꯔꯛꯄ ꯂꯨꯄꯥ ꯀꯣꯇꯤ 9 ꯔꯣꯝꯒꯤ ꯁꯅꯥ ꯀꯦꯖꯤ 4.9 ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯐꯒꯠꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯁꯅꯥꯒꯤ ꯃꯃꯜ ꯆꯥꯗ 60 ꯍꯦꯟꯒꯠꯂꯛꯄ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯒꯁ ꯐꯥꯎꯕꯗ DRI ꯅ ꯄꯨꯟꯅ ꯁꯅꯥ ꯀꯦꯖꯤ 1,900 ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯗꯨꯕꯥꯏ, ꯊꯥꯏꯂꯦꯟꯗꯒꯤ ꯄꯨꯔꯛꯂꯒ ꯃꯅꯤꯄꯨꯔ ꯐꯥꯎꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯒꯁ ꯐꯥꯎꯕꯗ DRI ꯅ ꯄꯨꯟꯅ ꯁꯅꯥ ꯐꯥꯕꯒꯤ ꯀꯦꯁ 2,112 ꯂꯩꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯈꯨꯜꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯕ ꯌꯥꯔꯣꯏ꯫ ꯂꯝ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯁꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯒꯗꯧꯔꯤꯕ ꯀꯣꯟꯁꯥꯈꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯖꯤꯇꯦꯁꯟꯗ ꯀꯣꯟꯁꯥꯈꯨꯜ ꯚꯤꯂꯦꯖꯀꯤ ꯆꯤꯐ ꯑꯂꯦꯝꯄꯨ ꯑꯕꯣꯟꯃꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯖꯤꯇꯦꯁꯟ ꯑꯗꯨꯗ ꯀꯣꯟꯁꯥꯈꯨꯜꯒꯤ ꯃꯤꯌꯥꯝ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯂꯦꯝꯄꯨ ꯑꯕꯣꯟꯃꯩꯅ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯒꯗꯧꯔꯤꯕ ꯂꯝ ꯑꯁꯤ ꯃꯔꯤ ꯂꯩꯅꯗꯕ ꯑꯃꯅ ꯑꯃꯒꯤ ꯌꯦꯠꯅꯗꯨꯅ ꯃꯨꯟꯅꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯣꯟꯁꯥꯈꯨꯜ ꯑꯁꯤꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯀꯅꯥꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯐꯝ ꯑꯁꯤ ꯀꯣꯟꯁꯥꯈꯨꯜꯒꯤꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕ ꯀꯌꯥꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯈꯤꯕ ꯋꯥꯐꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯊꯤꯡꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯂꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯣꯟꯁꯥꯈꯨꯜꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯕꯗꯤ ꯈꯨꯜ ꯑꯁꯤꯅ ꯆꯪꯁꯤꯟꯕ ꯌꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯂꯦꯝꯄꯨ ꯑꯕꯣꯟꯃꯩꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯂꯤꯂꯣꯡ ꯑꯦꯁꯤꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯁꯦꯝꯂꯦ꯫ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐ ꯏꯂꯦꯛꯁꯟ ꯔꯨꯜ 1960 ꯗ ꯌꯨꯝꯐꯝ ꯑꯣꯏꯕ 30 ꯂꯤꯂꯣꯡ ꯑꯦꯁꯤꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯃꯄꯨꯡ ꯐꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯥꯔ (ERO) 30 ꯂꯤꯂꯣꯡ ꯑꯦꯁꯤ ꯑꯣꯏꯔꯤꯕ ꯑꯦꯁ. ꯗꯥꯎꯂꯠ ꯈꯥꯟꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯁꯦꯝ ꯁꯥꯔꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯀꯣꯄꯤ ꯑꯃꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯅꯕꯒꯤꯗꯃꯛ ERO ꯑꯁꯤꯒꯤ ꯑꯣꯐꯤꯁꯇꯒꯤ ꯅꯠꯇ꯭ꯔꯒꯅ SDC ꯑꯣꯐꯤꯁ ꯂꯤꯂꯣꯡꯗꯒꯤ ꯐꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯦꯝ ꯁꯥꯕꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏꯡ ꯗꯦꯠ ꯑꯁꯤ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ ꯏꯪ 2018 ꯖꯅꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯒꯨꯝꯕꯅ ꯑꯋꯥꯠꯄ ꯍꯥꯞꯆꯤꯟꯅꯤꯡꯕꯅꯆꯤꯡꯕ ꯑꯃꯗꯤ ꯀ꯭ꯂꯦꯝ ꯇꯧꯅꯤꯡꯕ ꯂꯩꯔꯕꯗꯤ ꯆꯍꯤꯁꯤꯒꯤ ꯗꯤꯁꯦꯝꯕꯔ 15 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯐꯣꯔꯝ 3, 8, 9 ꯅꯠꯇ꯭ꯔꯒꯅ 9(a) ꯗ ꯃꯦꯟꯁꯤꯜꯂꯒ ꯊꯥꯖꯤꯜꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯕꯖꯦꯛꯁꯟ ꯀ꯭ꯂꯦꯝꯁꯤꯡ ꯂꯩꯔꯕꯗꯤ EROꯒꯤ ꯑꯣꯐꯤꯁꯇ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯤꯔꯝꯁꯤꯗ ꯁꯛꯈꯪꯂꯕ ꯂꯣꯀꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 13ꯇꯒꯤ ꯗꯤꯁꯦꯝꯕꯔ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯐꯤꯁ ꯑꯋꯥꯔ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯍꯛꯊꯦꯡꯅꯅ ꯄꯤꯁꯤꯜꯂꯕ ꯌꯥꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯗ ꯄꯤꯔꯤꯕ ꯑꯣꯟꯂꯥꯏꯟꯒꯤ ꯋꯦꯕꯁꯥꯏꯠ www.manipurportal.mn.gov.in ꯅꯠꯇ꯭ꯔꯒꯅ www.ceomanipur.nic.in ꯅꯠꯇ꯭ꯔꯒꯅ ecicitizenservice.nic.in ꯒꯤ ꯈꯨꯠꯊꯥꯡꯗ ꯃꯊꯛꯇ ꯄꯤꯈ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯥꯖꯤꯜꯂꯛꯅꯕꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ IAFꯀꯤ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯑꯣꯄꯔꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯉꯔꯥꯡ ꯇꯥꯡ 18ꯗꯒꯤ ꯉꯁꯤ ꯇꯥꯡ 20 ꯐꯥꯎꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯏꯝꯐꯥꯜ ꯑꯃꯗꯤ ꯗꯤꯃꯥꯄꯨꯔ ꯑꯦꯌꯔꯐꯤꯜꯗ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯁꯨꯈꯣꯏ ꯖꯦꯠ-2 ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯑꯣꯄꯔꯦꯁꯅꯦꯜ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯐꯥꯏꯇꯔ ꯄ꯭ꯂꯦꯟꯁꯤꯡ ꯄꯥꯏꯕ ꯎꯕꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯕ ꯌꯥꯎꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯄꯥꯎꯆꯦ ꯑꯃꯗ ꯐꯪꯕ ꯑꯃꯨꯛꯐꯥꯎ ꯇꯥꯈꯤꯗ꯭ꯔꯤꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯆꯍꯤ 3 ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯒ ꯊꯣꯛꯂꯛꯂꯦ꯫ ꯆꯍꯤ 3 ꯃꯃꯥ ꯑꯣꯏꯕꯒꯤ ꯃꯇꯧ ꯆꯞ ꯆꯥꯅ ꯑꯣꯏꯗꯨꯅ ꯎꯗꯥꯏꯄꯨꯔꯒꯤ
Mariam Bibi Doctor amasum ahaiba mayamgi makok yumkok satuna yenghanbada angang pokpa ngamkide. Matam masu kuibisi angang si puduna siba ngairingaida nahan VM Hospital anauba lakpa Dr. Sri ML Sahana data na hotnaba matungda operation tawduna mamaga anganga tongal hanba ngamle angang di sire mamari thudokpa tawde asigumba thawdu asi lising dasu ama maoide widesta oirabidi yamna sauna doctor gi oya amasung thawdu asi phongadabani hainasu pauksiyesna makhatana phongdurakli loisilakpoina topa maruiba pau khara namuk Delhi da marks uptaba singdagi lupa lising ani gi covid ki fine lauragani Delhi ki Chief Minister Arvind Kejriwal na lauthokibada hauji face mask uptaba miyoi sing phaba matamna lauriba fine lupa sangwa dagi lupa lising ani de hengalagani maduna covid-19 gi case masing hengalakpa sayol ahum suraba matamda laisat adu laksinbada mating oiragani haidi Chief Minister na political party amasum social organization kudimakta appeal tawduna Delhi gi miyam tinba mafamda marksing yenthokpiyu haiduna phongdokre government fine hengalakpa asi miyoi kayana numit kayani supna wakat laklaba matungdani ingbagi sang khara henjilakpada loinana city adugi mafam kayada virus handokpagi sang hengalakhi maduna laisil thajilakpana hena mating pangli Kejriwal na hanjin miyamda makhut lonaraduna face mask sing opiyu amadi laisat adudagi ngakthoknaba kanglon sing ngakna satpiyu haijaduna lakli adumakpu kumai gi matam mathang lakpana miyam tinba hengalakpa amasum kanglon ngaktabana numit khudingi oina anauba case masing hengalaktuna sibagi sangsu November hobadagi helakli haukiba sayol khara da Delhi da covid-19 virus ki anauba case masing asi nongmada lising nipan gi mathakta lakhi center na medical personnel sing thajilaktuna hospital gi bed masing su hengatkhi Kejriwal na phongdokibada mangna haujuk phawbada ICU bed lising maga samri leidi madugi manungda Delhi government hospital singda bed chatruka humdoi amasum center na salaiba facility singda satrat ke yangkai leidi covid patient singi oina ICU bed nataba kaya lanai hospital singda hengat halagani haina phongdoki haina su poksis na makhatari silakpoina sanabagi maru oiba pawama Barcelona gi asoiba khudimaki taisinpham aingonda oibada sokthare Lionel Messi na Barcelona club na mayuk naba problem khudimaki taisinpham mangonda oirakpada mahak sokthaba ama phawre hairi masada asawbuna thumatlaba Messi na mafam asi former agents Anthony Griezmann La Liga club ta khudong sadaba mayuk nabada madugi maral mangonda thangjilakpada yaningdaba wafam asi phongdorakibani Eric Olhart ki maikaidigi Lionel Messi Barcelona club ta ka hena khut thingjinduna club asigi thabak thoram ayamada mahaki aningba apamba makhada sathai asigumba thawong asina maram oiraga Griezmann gumba player sing club asida chungsinaba ngamdabani haina maral sirakhi